Handaki health store maduda mang takhankraba mahai marong amadi manamasing kayagi compensation lengaki maikaidagi lawmi miyamda soidana pigani haina Chief Minister N Biren na phongdokre wafamasi haukiba tang mangada len yauna chukiba akanba nong leinungsit aduna maram oiraga leifam chafam leitabadagi hauzik Kairao Assembly constituency gi manung changna hangba relief camp singda Koina satuna yangsin kibagi khongchadamada mangna phongdokhibani wangkhemda leiba TV hospital Kairao Bidra Kunauda leiba Ayus hospital amadi Irilbong high school da hangba relief camp singda chatkiba yangsin khongchad aduga mari lainana Chief Minister N Biren hai ngasi limit yungba mamang faubada fangba assessment ki report ta handaki health storm aduda yum lising taramanga chamanga gi mathagta amanga ta thokre hariba yum singa sigi manungda yum puna akaya toi thokraba yum singdi samjin sajanbada matam khara changkigani aduga GI set khaktada akaya toi thokba yum singi oinadi mari lainaba DC singi kuthangda GI set piduna athubada samjin sajilaba matung masa masagi yumda leihanba hauragani mara asida relief camp ta changjafam lauriba inmat singi nongmada changda yadraba polam singsu DC singi kuthangda yenthokpagi thabak chathari paumi singna hangba wahangi paukhum piraduna Chief Minister N Birena makatana hai haukiba tang mangagi len yawba akanba nonglei nungsit aduna maram oiraga mahai marong amadi manamasing kaya amanga ta thokhrabage haibadugi matangda Manipur lengaki agriculture amasung horticulture department na survey chathari survey gi report hek phangbaga awa chaitheng nanglaba longmi miyamda lengaki maikidagi soidana compensation pigani masiga iroinana poultry farm toba singi oina so lengangna compensate tawgani haina Chief Minister N Birena makatana phongdoki Chief Minister N Biren gi yengsin khongchan aduda Kairao Assembly constituency gi MLA El Ramesor Imphal East District ki DC KS Daina amadi atay lengaki official kaya na saruyaki Yangsin khongchada dugi sarugamo oina Kairao wangkhe mamang leikaida len yauna aka toi thokhan kraba yum kharada changduna Chief Minister N Biren yangsin ki nakal amaromda Chief Minister N Biren gi khongchada dugi khudong chaba lauraga Kairao wangkhem gi imai vel singna phibam phatraba Imphal Yairipok lambi asi athubada samjin sajan binaba wafam pukhalaki wafam adu taraba matung Chief Minister na hairiba lambi asi matamga chunaba mongda samjin lagani haibagi thajaba miyamda piki Anuba kasu koi laukong ningai leite Deputy Commissioner singi kuthangda ai koi loina hujiki soiba kholi basa koi assessment yam kana tawri ayamba loire ngarang phawda 15,500 something mang taki base ado ini som survey torokone tu partially sokpa yawi ado pura oina yum pura sokko su yawi ado yum thu de pura teki base yawi yum pura teki budi matam khra changani aduga pura tek taba khogi len targa horga leibam leitana leiba sumbasidi within 4-5 days da ayamba loina jinga jingdo pir kopsalaga hanjalana ba tawgani adugi su akhoi tongan ba agriculture department gi horticulture department torokana moi survey tawri hajaribe ko adugi survey gi report la kana moi gi su dum akhoi compensate tawba yabadum tawgani government gi side gi asi prajana dum khangamani da simata da se adum yengbiro singla tabra yengbiro si Así, 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 así,